Lakhipuronline puthokchaba November gi tang 28 ningthaukaban numit ki Khomjinba Pao tabirasi. Ahanbada maruiba Pao Mitei mayekte ithoklaba Bharat Sangvidhan ki Diglot Edition Manipur ki CM Nongthomam Birena puthokre. December 12 ga mari leinana Sri Barda All Assam Manipuri Women Mairapaibi Coordination Committee na khananai nakre. Barak Dairi na silangduna National Milk Day ki thorom maipak na pangthokre. Barak Tampak Assam ki tokhaina na badabi puraduna BDF ki miyoi khutpu amangarang Delhi pangkhre. Imalu ki mifam pangthoktuna nupi singna samas da logdaba thodang sigi matang ta khanakre amasung Assam Thangta Association ki timna punna medal nifutret phangduna second runners up tarakre. Haujik mapungoi Pao tabirase. Bharat Sangvidhan sem ki banumit kamari lenana ngarang Manipur gi Chief Minister Nongthomam Birena CM Secretariat ki Cabinet Hall da pangthokiba thormamada mitei mekte ithoklaba Bharat Sangvidhan gi Diglot Edition puthokre. Thauramda wangang laduna CM na hai amendment chamaga supna manga phawba yauraba mitei meki aikhoi gi imaron da ithoklaba Bharat ki Constitution puthokchaba ngamba si khwaidagi nungairaba numit ni haina mahakna phongdokhe. Masidayda koigi praja singi directive principles sing aduga fundamental duties sing yamna nakhai sing sandonga tai adagi sarkar gi loisan sing gi political structure sing aduga ngasi gi khwaidagi hana thoido hindono yamna akhanna numit ama wori sikari gi har kana 105 hawa chama gusuna manga phawa amendment phawsi yawba mitei mayeki ekhoigi imaronda iba dugumba Constitution lyrics All Assam Manipuri Women Mairapaibi Coordination Committee na sinduna December 12 da pangthokadauriba nupilan gi matangda khananena bagi mipamama Sri Bar GP gi office ta ngarang nongmaijing numit November gi 16 ta pangthokre mipamadu da thangjam moithapina mipamapu amasung konjengbam aruna President All Assam Manipuri Women Mairapaibi Coordination Committee Khaidem Bimbhabati Vice President All Assam Manipuri Women Mairapaibi Coordination Committee Advocate Ngangom Ramakanta Chief Advisor amasung Laisom Biralal Advisor Central Committee na chingba singna athoiba mithung sing oina daista phamki miphamda All Assam Manipuri Women Mairapaibi Coordination Committee gi President Konjengbam Arunana hairiba committee asi karamna hodokhiba amadi ngasi phawbada committee asina niyom chumna leibak miyamgi yaifanana bathabak thorom kya chatharaktuna ngasi phawba awa ana kya mayok naduna lakhibagi wari miyamda tamki mahakna makhata na hai Manipur gi itihas ta meitei nupi singna British ka lanthengna duna ima leibak asibu kanana bahona bada ima kaya gi thawaina pontha oiki asigumlaba itihas ta nupi lan haina mayek lana iduna leiriba asibu ngasi amuk nauna nupi gi numit haina group ama semgatuna nupi lan numitta nupi numit haina pangthokliba si yamnamak laibak thibani haina phongdokhi Aikhoi masel gi marakta achumbana karino aranbana karino haiba khangdaba amadi nainadaba miyoi kya thorakle hairaduna lana lamjingliba miyoi sing amadi makhoi gi tungda inariba miyamnasu achum aral masak khangna chatpiu natrabadi tungdasu aikhoi masel gi marakta nungsinadaba gi maru hulamba oin thokani haike nupi lan amadi nupi numit pangthokliba committee ani asi punsinana ba haiduna handak meitei tengolna thangalaki ba waphambo mahakna thagatli haina phongtoke adu moinamak karamba committee na karamba committee da punkadage achumba committee aduna karambano haibadu khangna honabinabasu meitei tengol amadi leibak miyamgi mafamda apil thamki leibak miyamnasu puari da nupilan haina iduna leiramba December 12 gi nupilan numit asida mai onsin biraktuna achumba asida support tobiu haiki kumsi chahi gi oina Sri Barta pangthokadoriba nupilan asida leibak miyamna saruk yabiu haina committee asigi president Konjengbam Arunana miyamda apil tawki mifam asida athoiba mithungoina saruk yakiba committee asigi chief advisor advocate Ngangom Ramakanta na haikibada All Assam Manipuri Women Mairapaibi Coordination Committee asi mapangal kananaba tasin Khomjinba da chahi kaya changna honarakibani loinana leibak miyamna amata oina pukchel khoijel tinana punna chatminanaba yamna kanna honajarekhibani
ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯍꯧꯖꯤꯛ ꯀꯃꯤꯇꯤ ꯑꯁꯤꯗ ꯄꯨꯟꯅ ꯌꯨꯅꯤꯠ 113 ꯁꯨꯔꯛꯂꯦ ꯑꯅꯧꯕ ꯌꯨꯅꯤꯠ ꯀꯌꯥ ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗꯅ ꯑꯅꯤ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯔꯃꯥꯀꯥꯟꯇꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯔꯃꯥꯀꯥꯟꯇꯅ ꯃꯈꯥ ꯇꯥꯈꯤ 1939 ga ima singduna tawgiba maitai nupi gi lingjen ngasi british ki parliamental leirimi manipuri gi women ki keno singi bagi thauna singdo adugi ima singdugi ikheng ta khiba ima singdugi photo da ngamjaba hei lei khadang katna moigi bafam da shraddhanjali katna ngasi gi maitai nupi singi thauna maitai nupi gi lingjen maitai nupi gi ngasi पृथ्वी मणिपुरी नुपी वोमेन मार्केट मणिपुरी वोमेन मार्केट है पृथ्वी लेतबा मणिपुर लेरी कोई चौदा नौदानी कोईदा कनो तौरसी पुनमक कनो सिंसे अखोइना मयाम पुनमक सिंसे अखोइदा असोइब मयाम मयामना अखोइदा सोइबसिंग ताकपीगदबने अदुगा हेक्ता कनाइनी नोय अदु तवी न डायरेक्ट अखोइदा कनो तौना तौरपसी मसी याम थिना लाइबक थिबने मसी कोई यामना पेंदे adana hana lepa banina aduga silbasi da koi punna tawmina rasi haidana aina ise beni su lai lakpadu da aina ise beni oisu ai khuramjari sini andaki sidi silbasi da hana lepa banina silbasi da koi punna pangthok mina rasi aduga executive body se mase kar main tawna koi punga dage haibasi chu khana nei nasi asigi maramda ai phajana hai badu da mayamna e madudi yam phajai oja sing ahlaman hai yam phajaba wani mana hairi ba wase adodi educative ki akogi mifam annual mifam da akogi punna phamina raga kar main tawna punsan gadage haiba wa sisu mayam lepiu kar maina tawgadage haiba sisu lepiu haiba da ai basina wa se sengdokna ai haije adu lakani hairi yena hare aji masu leire adugi mathangda bontarapur da meeting tawri 12 December pangthoki hauji su aigi mobile da akoi hujik lai save torga lai bontarapur da isa da sunai da Sadadi kari haigani chingdo laikai da singer bonda pangthok ki bakuding bakse ai joint secretary amo oina chahi gi rupa chama collection magi sen khai pibe do dugi dhamak to anobo sunate 2014 da chengbin da 12 ta chengbin da hailakandi gi jaribon gi chengbin da nupilal pangthok ki madu matam da oja sarat leidi oja pakatan kal loina leidi bani madu da chu akoy da moi dhamak ama tawrakhi numit lal sita loi kar lal lo lal che asita lo thoga numit sita the loina hai numit sita okhor che iwaina akoina jagi de noi tong Laibaki ate ate mafamda pangthokna kibagum National Milk Day gi thauram ngarang November gi tang 16 Barak Dairy Producers Cooperative Society Limited na sinlangduna Chingdong Laikai Kaptanpur Part 1 gi mandopta pangthokre thauramasi Nabard Kasar amasung Sanatan Unnayan Sangstha Notun Bazar ga kusamnaraga pangthokibani Doyanidhi Sharma Chairman Barak Dairy na preside tawkiba mipamaduda Brajanandan Singh CEO Bikasi Agro Producer Company Limited Amit Kumar Gwala BOD Barak Dairy Rajen Singhana chingba miyoi singna sarukjaki panbayai National Dairy Development Board Indian Dairy Association amasung State Level Milk Federation kunithoina pullaga lising aniga taramari dagi Bharat sinba thungna numit asi pangthokpa horakibani numit asi laibak asida White Revolution haibadi sangom gi pothok hengadana ba honabada khwaidagi chawna thodang laukiba Father of India's White Revolution haina khangnariba Lakhidraba Dr. Varghese Kurian gi mapok numit puning singduna National Milk Day thoromasi pangthokpani mahakna India gi chawraba Amul Cooperative asi haudokkibani numit asigi mifamda Dr. Varghese Kurian bu Shraddhanjali katkibatanatana mahakna takpiramba lambida karamna khongjang sangsinduna Barak Dairy na Barak Dairy gi member singi senmit loan chawkhananaba khananainaki amasung Barak Dairy farming gi kuthangda senmit loan chawkhananaba lepnaki haina Sopona Sangbam CEO Barak Dairy na thadorokpa cherolamada hairi Barak Tampak Assam dagi tokhainanaba dabi tawraduna New Delhi gi damak press meet pangthoknanaba BDF ki miyoi taragi khutpu amangarang Delhi pangkhre matam kuinagi mamang dagi tanduna lakpa Barak Tampak asi Assam dagi tokhainanaba dabi galoinana ngarang November gi tang 13 nongmaijing nimita Barak Democratic Front
BDF की चीफ कन्वेनर प्रदीप दत्तराय न लुचिंगबा मियोय तरागे अचौबा खुटपु अमा दिल्ली पांखरे ngasi amadi hayenggi manungda Bharat ki president amasung prime minister da memorandum pisinduna hiramasi ki matangda taksilagani hairi aduga lakliba November ki tang 18 yumsakaisha numita Delhi Press Club da press conference ama pangthoktuna BDF ki Assam dagi tokhaiba pamba dabi asi jati ki thakta pukalagani haina convener Khaidem Kantana Delhi dagi khanghalakli ningsingba yai haukiba September ki tang 19 ta dabi asi mak pukhatuna Kolkata Press Club da press meet ama supangthokkiba laikre Lakhipur subdivision ki Anua manung dangarang nongmaijing nimita Imalup ki miphamama Kabrabam Rajen ki sangai da Sinam Ongbi Sanatombi na miphamama poiduna Ima singi chawkhat khongthang amasung nupi singna samasta lawgadaba thaudang singi maramda khananina kre thauramda dolugram Anua manung Rupai Bali Jingdong Laikai Wapukpi Chandam Laikai Bibir Gram gi Ima Yangkhairom na sarugyaki thauramda Sinam Gunamohon Ahongbam Nilbabu Thaunawjam Ton Singh Premolota Singha Bilasini Devi Sanabi Singha Hemalota Singha na jingba wangangloi singna mamal leirabu wafam kaya phongdoki advisor Ningomam Ranjitna Imalupta angama mateng pangani haina phongdoki aduga Jingdong Laikai dagi Sinam Gunamona lupa lising manga mateng pangani haina phongdoki thauramgi aroibada mipamapu Sinam Ongbi Sanatombina nupi khudingmakna Imalup asibu mateng pangbiu haisabaga loinana mipamadu loisanki Khoirakpa Irel Umanglai Ngak Selup Lakhipur ki president oibiramba Konjeng Lekai dagi Thokchom Krishnadhona Laikidabada Ngak Selup ki president Ingudam Akhoi Kumar na mipama poiduna awaba phongdokpagi mipamama Ibudol Thongnang Lakhipur Khuman gi lampakta ngarang pangthokre Laikhidrabagi maphamda Ingudam Nilbir Maibam Manidhon Leisingmbam Robindrana Oja Krishnadhona hinglingaida samasasida mahangna tawbiramba khudol kayabu singtharaduna wafam kaya phongdokhi aroibada Laikhidrabagi thawaina lairemlenda ingna chikna leirunaba minute ani awaba phongdoktuna mapugi maphamda thongnijaki haina lupki maigeidagi Aramam Pradeep secretary Khoirakpa Irel Umanglai Ngak Selup amasung Ingudam Nilbirna paudamlakli ngarang nongmaijing nimit Assam Manipuri Muslim Youth Front ki thausil kanglup ki mipama mafam kre lup ki president Jamir Ahmad Chowdhury na mipama poiduna Singirbonda phamkiba mipama duda lakliba chayol khara asida lup na pangthokadoriba thabak thoram singi matangda kupna ninakhi lup ki saknairaba miyoi kayana hiram kayada wangangkhi Abdul Nur Khan Tampak Maim Salahuddin Robi Chowdhury Sirajuddin chingba miyoi singna maroiba wafam kaya thamki khunai asigi miyoi singda akhanana awareness pibagi matangda tharom kaya pangthoknanaba lupasina warep lawki haina Assam Manipuri Muslim Youth Front na thadorokpa cherolamada khangalakli Lakhipur ahal marupna sinduna haukiba November ki tang 15 thangjanumita lubasigi chahi 12 subamapu common thorom binakandi Ganga Dayal Dikit Memorial Hall da pangthokre lup ki president Durga Kanta Pande amasung working president Ingudam Kantana mifama poiduna chathakiba thoromaduda ahal singi awaba sing amasung ahal singi damak sarkarna piriba kudong chapa kaya gi maramda nainaki thoromasida athoiba wangangloi oina potharaba headmaster Kaisam Birendra amasung Jogai Mathura Higher Secondary School ki principal Silpojit Palna wangangki thorom hagolakpada laikidraba member singi maphamda leisu amadi maira katuna ikai khumna botki Assam Thangta Association ki timna punna medal ni futaret phangduna second runners up tarakre Jharkhand gi Haribans Tana Bhagat Indoor Stadium da November ki tang 13 dagi 16 phoba numit humni chubna pangthokiba 18 suba sub junior amasung senior national thangta championship da Assam Thangta Association ki timna punna medal ni futaret phangduna second runners up tarakre Assam Thangta Association ki sanaroi singna punna gold 13 silver 13 amadi bronze 13 punna medal ni futaret phangduna national championship asida Assam Thangta Association ki timna second runners up takre haina Sunan Ingudam joint secretary Assam Thangta Association na khangalakli Kangan Jabama Health Care Amadi Paramedical Science da University Grants Commission na Sakhanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course asi tambiba haure Health Care ki field da skill development oiriba Medical Laboratory Technology
technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba course asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsibirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangduk chare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne Aroibata maroiba pau amukhanna Mitei Mayekte Ithoglaba Bharat Sangbitan ki Diglot Edition Manipur ki CM Nongthomam Birena Puthokre December 12 ga mari leinana Sribarda All Assam Manipuri Women Mairapai Coordination Committee na khananai nakre Barak Dairina Silangduna National Milk Day ki thorom maipakna pangthokre Barak Tampak Assam te ki tokhaina na badabi puraduna BTF ki miyoi khutpu amangarang Delhi pangkhre Imalu ki mifam pangthoktuna nupi singna samas ta logadaba thodang sigi batang ta khanakre amasung Assam Thangta Association ki team na punna medal nifutret phangduna second runners up tarakre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare